Jirida bai thagalakpa adagi jiri sidai jiri makoigi lanfam ama oinana basilakpa matamsida ngarangsi chief minister ki convoy hana chatlaga magi party sing hana chatpa matam asidasu ekhoi attack tawraktana sida mi asok apan yawba sigumba tawribasi ekhoi sarkar asi ngasi gi lairibasi hangi sarkar ga chamana rakpa karmai tawna makoina lebak ngalon nga beno khangdaba aduna ekhoi gi maitai gi haitare Maitei wada na tana le minari ba praja singa sida asoi angam tholak pada ngapi simbi dani haina lai ba makoina ngapi simbi rak sama sarkar hai do koira abanina akoi gi sentiment khangna akoi gi maitei singbu nusin bi maroina maitei amadi kuki ani gi marakta tawna ba crisis ni na akoi gi maitei bu amadi kuki bu ani makta oiso haijage ani makta mana ba miyeng na yenga samna hairabada Assam Rifles na tawing ba mawongda tawi Kuki singi misam siang na sangi azana sangi koi loi kui aduga koi maitai singbuna makoi na sanghalaga yung mai thatopu mayam ama tawrakpa adu suguma mayam asi koi gi huji oibiriba advisor pulati akoi gi chief minister kaidau leibige ba maitai masa ama oina ma pairi ni koi ja kaya na pundana leiriba koi gi ngasi gi koi gi Manipur asida makoi na yengi ba miyeng se kari no mana ba miyeng ni yengi yo haibane koi ngam tapu kan khatpiyo haibanate marama tu lai koi bujiti koi pame ai koi tamdu lai ta na lai ba koi pame irang je sahi me henjala bani lai ta bom khangre chen thungi semin kon da su amang pa phangna lai kha ta kre isa isu sing adagi suri nom ri ba koi ju to pham sa ma ma ta khangdana lai ba matam ni na buji ai koi se sarkar se pai ba ngamoi do ko oi ra koi di sarkar do resign to biro pai ba ngam to ba mi da china biro hai ni ni akoi kayang ko na khoi bali ki hameng taw na lai doi no aduna huje akoi ngarang makta da chief minister ki sida chief minister ki kamboi hana satpada phawba etek taw ba ngam ma ku ki ne akoi sum thadu ga mit da sina akoi ki da sum lai hidra ba aduna akoi huje tumina lai ninde akoi ka dong doi no khara cha ta tha ga lai ra ka dong doi no tungi mirot ki da makta akoi huje kari pami mama akoi su loina mak hauna raga akoi tasking na akoi khulai pai ra koi chula tin na ba pa me ana buji advisor ori ba khula ti si so koi na mangjang na hana da ki law da na da lakre akoi pam de na ma akoi ki sentiment khangdi kar mai na lenga sason taw ga da bano khangdi una khangna usan na de ta san na de mara ma du na akoi ma bu pam de ma bu sindo piu akoi ki mai tei masa bahai masing jang mai ba is adagi matik sa mi yam leina makoi di loina mak chana sina na nuchina leina na ba na ba ngata ni ado hairi ba koi advisor ba biri ba siti koi adugum ba miyeng ama adugum ba wakalo ma leite na longjai maramaduna ma bu sindo piraga mayam di damat da mana ba wakalo da mana ba miyeng yeng ba ngam ba adugum ba sindo piraga chief minister pu mapi mapa ne da na lehi banina leiba ki awa ba se khara su khangbiu chin nga tangang ba na kana roi aduna thabak ko na upidana nakhoi ki damakta leibak si ki damakta ai leiri haidana pongna mayam ki damakta luchingba mo oibiro ko haidana ngasi ai khoi gi mipam asina khana jaraga apun bu oina wafam se khoi thamjari